Ngasidi nga akhoi pungkak chawbudo tawraga thongjarage ngasidi Sunday nina aduga akhoi mayamna nga chasena haba hujik tawba hogjarage nga se dise lafu ma kame nga tawba hogjarage Ngasi sidadi pungkak chawbasi yamna thoe duna si tawraga ma thongani lafu ma irolani yongchak se yam phajai sida phangine ngone mayam yam phajajani dum Manipur ga di dum manare di hoi kitang budi tangasu dum si yam phajare yongchak se laire ine ngasi tawre kitang karang kitang koigi crispy oina tawrage tawba matamsida desina Ngarinkha do ngau hana su ngaubre dana si Ngarinkha se asai nga tawbugi kanu dudane nga tawbu loiraba matungi koigi nga gi thawgi machumdo ade si Ngarinkha se ngaubuneba Ngarinkha se makhan di leidana ada masina mu krem launa koigi marui ka thaksan koigi sidi mayan yauraroi bangaubada namahi thongba haurage si yam otkadaba si otradi kembado khara watkaneba si khayam otlaba Macha laijare aigi nga thoi macha nisina thongjara age hoji thum takcharage thum thagade amhena kembado helani Jira morok sima yaudrdi sum tempting oinabane moroksna dagi ngari khara yairage na kopi mara singra mahina hinga metiga tingba de thai se hing ma pangkha ju thakjare hana su metiga tingi bane ma pangkha thakjare yare chale simuk ngaudoina hapet ngauredana akhoi horen
ꯑꯩꯅ ꯃꯍꯤꯗꯣ ꯁꯧꯒꯠꯂ ꯊꯥꯛꯇꯕꯁꯤꯅ ꯍꯥꯏꯐꯦꯠ ꯉꯧꯔꯦꯗꯅ ꯉꯧꯔꯒ ꯈꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯈꯥꯕꯩꯅ ꯑꯣꯠꯄꯗꯤ ꯌꯥꯔꯔꯣꯏꯗꯅ ꯁꯤꯗꯤ ꯈꯥꯕꯩꯅꯁꯦ ꯑꯣꯠꯂꯗꯤ ꯇꯣꯏꯗꯣꯏꯅꯦꯕ 모록도 ꯊꯥꯛꯑꯅꯤ ꯆꯞꯄꯒ ꯁꯤ 모록ꯁꯤꯅ ꯀꯦꯝꯂꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯁꯤ ꯂꯣꯏꯕ ꯌꯥꯔꯦ ꯉꯥꯔꯤꯡꯈꯥꯒꯤꯁꯦ ꯉꯥꯔꯤꯡꯈꯥꯁꯦ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯀꯣ ꯑꯂꯨꯒ ꯇꯧꯔꯒ ꯉꯧꯕ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏꯊ꯭ꯔꯥꯛꯀ ꯇꯧꯔ ꯉꯧꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯁꯥꯏꯒꯨꯞ ꯑꯗꯩ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯉꯥꯛꯇꯅꯦꯕ ꯁꯤ ꯉꯧꯔꯤꯁꯦ ꯁꯤꯒꯤ ꯈꯨꯉꯧꯁꯤꯁꯨ ꯑꯃꯨꯛꯇꯪ ꯆꯥꯕꯤꯌꯨꯅꯦ ꯃꯌꯥꯝ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯌꯥꯝ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯔꯒꯅꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯁꯤꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯁꯜꯂꯛꯑꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯦ ꯑꯩ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯆꯔꯒꯦ ꯑꯩ ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯊꯤꯠꯂꯒ ꯊꯥꯛꯆꯔꯦ ꯑꯩ ꯃꯍꯤꯁꯦ ꯁꯧꯒꯠꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯊꯨꯝ ꯊꯥꯛꯆꯟꯖꯔꯒꯦ ꯊꯨꯝ ꯊꯥꯛꯑꯦ ꯈꯔ ꯁꯧꯍꯟꯈꯤꯒꯦ ꯃꯁꯤꯗꯤ ꯃꯍꯤ ꯌꯥꯝ ꯂꯥꯡꯕꯁꯨ ꯍꯥꯎꯇꯦ ꯏꯔꯣꯟꯕ ꯍꯧꯔꯒꯦ ꯏꯔꯣꯟꯕꯁꯦ ꯉꯥꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗꯗꯤ ꯔꯧꯁꯦ ꯇꯥꯎꯔꯒ ꯑꯣꯏꯅ ꯍꯥꯞꯄꯦ ꯔꯧꯁꯦ ꯇꯥꯎꯔꯒ ꯍꯥꯞꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯃꯨ ꯅꯨꯡꯉꯨ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯞꯄꯤꯗꯣ ꯉꯥꯃꯨ ꯍꯥꯞꯄꯅꯤ ꯈꯪꯗꯦ ꯎꯀꯥꯕꯤ ꯍꯥꯞꯄꯅꯤ ꯈꯪꯗꯦ ꯁꯤꯗꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯊꯨꯝ ꯈꯛꯇꯪ ꯍꯥꯞꯆꯔꯒꯦ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯦꯠꯂꯦ ꯏꯔꯣꯝꯕꯁꯦ ꯉꯥꯔꯤ ꯈꯔ ꯍꯥꯞꯆꯔꯒꯦ ꯁꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯣꯔꯣꯛꯁꯦ ꯏꯔꯣꯝꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯏꯌꯦꯕ ꯑꯗꯨꯒꯤꯅ ꯃꯌꯥꯝꯒꯤ ꯃꯣꯔꯣꯛ ꯃꯀꯨꯒ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯣ ꯑꯩꯈꯣꯏ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯖꯔꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅꯔ ꯈꯪꯗꯦ
ꯑꯩꯈꯣꯏ ꯑꯕꯣꯛꯈꯣꯏ ꯏꯙꯧꯈꯣꯏꯅꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯜꯂꯒ ꯑꯗꯨꯝ ꯄꯤꯖꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯒꯤ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯩꯁꯦ ꯈꯤꯇꯪ ꯋꯥꯠꯇꯧ ꯃꯥꯜꯂꯦ ꯅꯣꯏꯔꯤꯈꯩ ꯏꯔꯣꯝꯕꯁꯦ ꯅꯣꯏꯔꯤꯈꯩ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯔꯒꯦ ꯍꯥꯟꯅ ꯐꯗꯤ ꯐꯖꯔꯗ꯭ꯔꯥꯅꯦ ꯐꯖꯔꯕꯅꯤ ꯂꯐꯨꯁꯦ ꯅꯣꯏꯁꯤꯟꯖꯔꯒꯦ ꯆꯤꯡꯒꯤ ꯂꯐꯨꯅꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯕꯨꯏ ꯈꯔꯁꯨ ꯐꯝꯃꯤ ꯇꯥꯡꯈꯨꯜ ꯈꯔꯁꯨ ꯐꯝꯃꯤ ꯀꯨꯀꯤꯒꯤꯗꯒꯗꯤ ꯆꯪꯉꯣ ꯌꯥꯄꯣꯟꯇ꯭ꯔꯦꯅꯦ ꯃꯤꯇꯩꯗ ꯄꯣꯠ ꯄꯤꯔꯣꯏ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯌꯦ ꯀꯕꯨꯏꯒ ꯃꯣꯏꯗꯤ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯔꯦ ꯂꯐꯨꯁꯦ ꯖꯨꯔꯨ 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 ꯇꯨꯝꯃꯦ ꯑꯗꯨꯝ ꯃꯣꯏꯅ ꯆꯤꯡꯒꯤ ꯂꯐꯨ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯍꯥꯎꯋꯤ ꯌꯥꯝꯅ ꯂꯐꯨꯁꯦ ꯁꯤ ꯃꯍꯤ ꯌꯥꯝ ꯍꯥꯞꯄꯁꯨ ꯍꯥꯎꯔꯣꯏꯗ ꯃꯍꯤ ꯌꯥꯝ ꯍꯥꯞꯄ ꯍꯥꯎꯔꯣꯏ ꯈꯔ ꯅꯩꯒꯦ ꯑꯅꯩꯕ ꯍꯥꯏꯅꯤꯀꯣ ꯁꯨꯞꯇꯒꯗꯤ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯞꯄ ꯍꯥꯎꯔꯣꯏ ꯐꯖꯅ ꯅꯣꯏꯌꯣꯏ ꯑꯅꯣꯏꯕ ꯍꯥꯏꯗꯅ ꯀꯣ ꯁꯣꯞꯇ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯌꯥꯔꯅꯤ ꯃꯍꯤꯁꯦ ꯑꯅꯣꯏꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯍꯤ ꯌꯥꯝ ꯂꯥꯡꯉꯁꯨ ꯏꯔꯣꯝꯕꯩꯁꯦ ꯀꯩꯁꯨ ꯍꯥꯎꯇꯦꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯧꯊꯣꯛꯅꯗꯦꯅ ꯁꯨꯝ ꯂꯧꯊꯣꯛꯏꯅꯦ ꯑꯩꯁꯨ ꯃꯌꯥꯝ ꯂꯧꯊꯣꯛꯅꯩꯅ ꯈꯪꯗꯦ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯩꯝꯇꯗꯤ ꯇꯧꯗꯦ ꯂꯣꯏꯔꯤꯈꯩ ꯍꯥꯎꯔꯦ ꯏꯔꯣꯝꯕꯩꯁꯤꯗꯤ ꯂꯣꯏꯔꯦ ꯉꯥꯁꯨ ꯁꯧꯒꯠꯂꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯛꯑꯅꯤ ꯃꯍꯤꯁꯦ ꯑꯩꯈꯣꯏꯗꯤ ꯆꯤꯔꯤ ꯆꯤꯔꯤ ꯆꯥꯅꯤꯡꯕ ꯑꯗ ꯆꯤꯔꯤ ꯆꯤꯔꯤ ꯆꯥꯅꯤꯡꯗꯕ ꯑꯉꯥꯡꯒ ꯌꯥꯎꯔꯤꯌꯦ ꯂꯣꯏꯔꯦ ꯌꯥꯔꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯑꯩ ꯊꯥꯛꯆꯤꯜꯂꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯕ ꯖꯤꯔꯥ ꯃꯀꯨꯞ ꯐꯗꯤꯒꯣꯝꯅꯦ ꯖꯤꯔꯥꯅꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯦ ꯏꯁꯤꯡꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯤꯔꯝꯃꯣ ꯀꯩꯀꯩ ꯊꯣꯡꯉꯨꯒꯦ ꯀꯩꯀꯩ ꯇꯧꯖꯔꯛꯎꯒꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯅꯤ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯁꯦ ꯂꯐꯨ ꯏꯔꯣꯝꯕ ꯑꯃ ꯔꯧ ꯑꯇꯥꯎꯕ ꯑꯃ ꯉꯥꯔꯤꯡꯈꯥ ꯑꯃ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯀꯃꯦꯟ ꯌꯥꯝ ꯊꯝꯕꯤꯔꯝꯃꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯣ ꯀꯃꯦꯟꯗ ꯀꯩꯀꯩ ꯁꯣꯏꯕ ꯑꯗꯩ ꯀꯩꯀꯩ ꯂꯥꯟꯕꯁꯨ ꯇꯥꯛꯄꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯊꯣꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ